Kuki amasung tangkul furupani marakta hauzik akanba mawongda ungkhatnaringai serak asida haukiba tang 19 da khulai paiba singna thawai Kuki village tagi faduna pukiba Kuki kunja thengkhogin baite amasung thangboi mangkhongsai mihata senaba sing matik saba dandi pigadabani haiba yauna toan ba demand kaya talatana matam kaktana Imphal Ukhrul Lambi Bandh Houkhre Nakalamromda Ukhrul amasung Kamjong district ta nauna orakliba fibam masika mari lainana haningthot khona Ukhrul district ki manung saliba sangai kot Kuki village ki Kuki kunja sing khudakta mafam madu thadoktuna satkinaba ultimatum pikre Kuki CSO working committee Ukhrul na thadorappa serol amagi matung inna Kuki kunja ni faraga hatkibada senaba sing masak khangdriba fauba Fadriba fauba masung sibagi dandi pidriba fauba asiba haksang claim tauroi Kuki community Singna Ukhrul police ta thajaba leite maramaduna case asi cycle kangpokpi police ta register tautuna investigation sathagadabani loinana investigation asi NIA da sinagadabani Thawai Kuki village da pungkun gamari gi manungda Assam rifle natraga Indian Army gi battalion ama thamgadabani demand sing asi fangdriba fauba Imphal Ukhrul Lambi da total shutdown sathargani hairi Nakalamromda Ukhrul district ki Sangkai Kuki village ki khunja sing khudakta khulladu thadoktuna satkinaba haningthot khonna akanba warning tawratuna makoi gi senglaba lamasida aina yadaba masung yamna saukhataba tenan kangbu sing asi makhata na leifam piroi karigumba Kuki Singna kullasi thadoktuna sataba tarbadi Naga territory asidagi makoibu khudakta lauthokkinaba matau taba thabak sing paikhalagani maduda thorakpa afafatagi daita pumba makoi masana pujagadabani hairi